manipur gi mafam amatada state force amadi central force singda singnarakpa khudimak taraina laude makhoi gi mathakta logi oiba action logani lemna tharoi haina chief minister nongthomam birena haikre ngasi cm secretary ta mla minister sing yauna pangthokiba paugi mifam amada wafam asi fongdokladuna chief minister birena hai manipur da thokliba irang asibu laksenana bo hotnabada masagi mathau tawriba police ki makok thongba officer singda makhoi gi aningba apamba fanglaktaba matamda duty tariba mafam aduda thadokada mafam adu thadokadabani haiba wafam lengakna yengduna leiba ngamloi amadi lana sida chennai haiba police personnel ama suspend tawrubagi damak churachandpur da thokiba thodok adubu control tawnaba hotnakiba sp amabu mafam adu thadokduna chatkigadabani natrabadi hatkani haiduna social media singda thadorakpada natana official oina ki han khanganba torakpa si taraina laude thodok asida chenari ba mioi sing adugi mathakta fir panduna logi oiba action lokhalagani haina chief minister birena haiki makhal makhagi organization mayam ama thola kanda manipur ki praja misham sinda yamna mipai ba piba yaba tujung ba piba yaba thok thorong kaya tawruk pasi masi ai lepina ba haidana ngasi gi sugumba numisida mayam ba apil tokjari ngasi mak oil pump thingi karigino oil pump singi sanga ga thau hapu halo na halaga paisa piram na sakki thau do di sing na te do khongwane su we aba thok thau na te do how oil pump sing do adagi moi paisa piraga leiraga porei ni do adu kaino dagi turin dagi sing han madona patagi sing han madona hapu chakra matu ki sense of humanity du krai da chakre sense of belongingness state sigi machao du krai chakre adu du na leba kamane kan do du mentality du wakal ai sigi mullaga pune na khali du kamane ai leba kan do adu is thinking mashi jai I am so language da I am the mashi to biganu hai sorong lamjau da department khudin da changa development project khudin makta ai khoi cp da ni ai khoi ge pi da ni pi da di phagani pun gane to liba laikai da changa gari mulliba department sin da gari mulliba to liba se laiba kanjena lan tho ka kari gino somo wonsa lai se kari gino koi laiba kanana ba yeng na bana la tar ko da ki thengna se lan thopni hai ga kari gino khoi ki praja sin wonsa laga paisa khaiba engineer sin phariba phuriba और डेवलपमेंट प्रोजेक्ट द डिस्टर्ब तो करी गिनो प्रजा लेडी ना लेबा की दमरे चत पदि अवाट प्रजा लेडी कोई सी वाले है प्रजा मैम सोरक तो खाने न फिरे दुदे अदुना प्लीज गाड़ी मुनबा युम न संग डिस्टर्ब तो बा बिजनेस तो गरी बा कामु की न संग थोन मोनसन बा ऑयल पंप सिंग मुजिक लोली बा तौरी बा लंबी द टेक्स खोमी बा कांगु पी द तौरी बा पोसी एखु गेंगी कुछ को येंगी कोई Ganibam akan sudah kau yengi, truk sendiri kau riba bisa, lau riba, kaya kau ini no, nak kau mayam kihal lagi tu betul sih. Migi limit hai bang limit kang bang magi limit hai bang madu thani pan mapan daras sulah ni na, government dah madu kang bang magi limit tu kau luis leh, aduna properly, soalnya riba ansih ki thengai riba conflict sih, political solution korang na bukan apa, peace dialogue korang na bukan apa. Warawisen borong na bukan apa, oke.